ꯆꯥꯛꯇꯨ ꯃꯄꯥꯟꯗ ꯑꯣꯏꯅ ꯊꯥꯡꯗꯣꯔꯛꯏ꯫ ꯖꯣꯅꯤꯅ ꯀꯩꯅꯣꯝ ꯇꯤꯡꯉꯣ ꯆꯥꯛꯂ ꯀꯩꯅꯣ? ꯍꯦꯟꯔꯤꯅ ꯑꯃꯗꯨꯅꯤ ꯀꯩꯅꯣ? ꯖꯦꯝꯁꯅ ꯇꯜꯂꯤ ꯅꯣꯏꯁꯤꯗꯤ ꯑꯩ ꯆꯥꯛ ꯂꯥꯝꯅ ꯀꯩꯅꯣꯝ ꯇꯧꯔꯀꯥꯟꯁꯤꯗ꯫ ꯑꯍꯨꯝꯗꯨ ꯄꯨꯟꯅ ꯆꯥꯛ ꯆꯥꯏ꯫ ꯆꯥꯛꯇꯨ ꯖꯣꯅꯤꯅ ꯂꯧꯈꯠꯅ ꯀꯣꯌꯦꯡ ꯌꯦꯡꯉꯤ꯫ ꯀꯩꯅꯣ ꯆꯥꯛꯁꯤꯁꯨ ꯃꯑꯣꯡ ꯑꯃ ꯇꯧꯕ ꯃꯥꯜꯂꯤꯗ꯫ ꯍꯦꯟꯔꯤꯅ ꯑꯗꯩꯗꯤ ꯅꯪ ꯍꯥꯏꯁꯤꯅꯦꯕꯨ ꯐꯠ ꯐꯠ ꯆꯥꯎ ꯁꯣꯝꯗ ꯊꯕꯛ ꯆꯠꯇꯣꯏꯅꯤ꯫ ꯑꯍꯨꯝꯗꯨ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯒ ꯐꯥꯝꯂꯣꯝꯗ ꯑꯃꯨꯛ ꯄꯨꯔꯒ ꯂꯥꯛꯏ꯫ ꯂꯥꯞꯇꯛꯅ ꯁꯪꯇ꯭ꯔꯤꯛ ꯁꯪꯅ ꯄꯥꯟꯕꯗꯨ ꯎꯕꯗ ꯖꯣꯅꯤꯅ ꯏꯃꯩ ꯄꯣꯠꯇꯤ ꯁꯤꯗ ꯂꯣꯏ ꯂꯩꯔꯤꯅꯦ꯫ ꯍꯦꯟꯔꯤꯅ ꯂꯩꯕꯅꯦ ꯄꯨꯝꯅꯃꯛ꯫ ꯃꯤꯠꯈꯨꯅ ꯊꯣꯏꯕ ꯅꯪ ꯁꯤꯗ ꯑꯝꯇ ꯂꯥꯛꯑꯣ ꯁꯤꯁꯦ ꯑꯝꯇ ꯊꯥꯗꯣꯛꯑꯣ꯫ ꯖꯦꯝꯁꯅ ꯑꯩꯔꯣ ꯀꯧꯔꯤꯁꯦ? ꯍꯦꯟꯔꯤꯅ ꯆꯠꯂꯨ ꯐꯖꯅ ꯑꯕꯣꯛꯅꯦ ꯏꯃꯥ ꯑꯃꯨꯛ ꯀꯧꯁꯤꯜꯂꯨꯅꯤ꯫ ꯖꯦꯝꯁꯅ ꯑꯩ ꯀꯩꯗꯧꯗꯣꯏꯅꯣꯁꯨ ꯈꯪꯁꯨ ꯈꯪꯗꯅ꯫ ꯍꯦꯟꯔꯤꯅ ꯍꯦ ꯆꯠꯂꯣ ꯌꯥꯝ ꯍꯩꯈꯤꯗꯥꯏꯅꯦ ꯅꯨꯃꯤꯗꯥꯡ ꯊꯣꯛꯑꯒ ꯁꯥꯟꯅꯕ ꯀꯩꯗꯧꯕ ꯍꯥ? ꯖꯦꯝꯁꯁꯨ ꯉꯛꯆꯥꯅꯅ ꯃꯤꯠꯈꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯑꯗꯨꯒ ꯂꯥ ꯃꯆꯦꯠ ꯑꯃꯗ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯍꯥꯞꯂꯒ ꯄꯤꯔꯛꯏ꯫ ꯅꯣꯡꯄꯣꯛ ꯍꯥꯏꯔꯝ ꯄꯥꯡꯕꯗ ꯊꯥꯔꯝꯃꯨꯀꯣ꯫ ꯖꯦꯝꯁ ꯉꯥꯡꯉꯤꯗꯨ ꯇꯥꯗꯦ ꯃꯤꯠꯈꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯊꯣꯏꯕ ꯀꯩꯗꯧꯔꯒꯦ ꯏꯁꯨꯅ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯔꯛꯏꯁꯤꯕꯣ? ꯏꯕꯣꯛꯅꯦ ꯀꯔꯤ ꯂꯩꯔꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯕꯤꯒꯦꯀꯣ ꯂꯥꯏ ꯇꯤꯟ ꯑꯣꯛꯅꯔꯝꯃꯁꯨ꯫ ꯍꯦꯟꯔꯤꯅ ꯐꯠ ꯊꯠꯂꯒ ꯑꯕꯣꯛ ꯀꯩꯁꯨ ꯇꯧꯔꯝꯃꯣꯏꯌꯦ꯫ ꯍꯦꯟꯔꯤꯅ ꯖꯦꯝꯁꯄꯨ ꯏꯪꯒꯤꯠ ꯇꯧꯔꯒ ꯆꯠꯅꯕ ꯍꯥꯏꯔꯝꯃꯤ ꯃꯔꯝꯗꯤ ꯃꯤꯠꯈꯨꯅ ꯂꯥꯏ ꯀꯔꯤꯒꯨꯝꯕ ꯌꯦꯡꯂꯨꯔꯕꯗꯤ ꯁꯣꯏꯗꯅ ꯑꯁꯦꯡꯕꯗꯨ ꯈꯪꯂꯛꯀꯅꯤ ꯈꯟꯕꯅꯅꯤ꯫ ꯈꯪꯂꯗꯤ ꯅꯨꯡꯁꯤꯔꯕ ꯃꯥꯒꯤ ꯃꯁꯨꯕꯨ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯅꯕ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯑꯁꯤꯒꯤ ꯋꯥꯈꯜꯗꯅꯤ꯫ ꯆꯨ ꯌꯥꯟꯕ ꯅꯥꯄꯤ ꯁꯦꯡꯕꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯇꯧꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨ ꯅꯣꯡꯊꯤ ꯅꯣꯡꯃꯪꯕꯒꯤ ꯑꯈꯥꯛ ꯑꯔꯥꯎꯗꯤ ꯈꯔ ꯇꯧꯏ꯫ ꯍꯦꯟꯔꯤ ꯃꯁꯥꯗꯨ ꯀꯤꯔꯕꯁꯨ ꯅꯨꯡꯇꯤꯒꯤ ꯊꯦꯡꯅꯔꯛꯑꯕꯅꯤꯅ ꯈꯔꯗꯤ ꯐꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯅꯤꯗꯨꯗꯤ ꯕꯨꯠ ꯊꯣꯛꯏ ꯇꯝꯅꯩ ꯍꯥꯏꯕꯁꯤ ꯈꯛꯇꯅꯤ ꯈꯪꯕ, ꯀꯝꯗꯧꯕꯅꯣ ꯍꯥꯏꯕꯗꯤ ꯈꯪꯕ ꯅꯠꯇꯦ꯫ ꯖꯦꯝꯁꯅ ꯅꯣꯡꯁꯤꯕꯨ ꯖꯝ ꯖꯝ ꯆꯨꯕꯁꯨ ꯅꯠꯇꯦ ꯕꯤꯠ ꯂꯩꯇꯦ꯫ ꯖꯣꯅꯤꯅ ꯋꯦꯗꯔꯁꯤ ꯄꯨꯛ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯕꯤꯠꯁꯤꯕꯨ ꯀꯦꯖꯤꯗ ꯀꯌꯥ ꯄꯤꯖꯥꯅꯣ ꯈꯤꯇ ꯂꯩꯅꯤꯡꯈ꯭ꯔꯦꯗ꯫ ꯍꯦꯟꯔꯤꯅ ꯅꯨꯡꯁꯤꯕꯅ ꯂꯣꯏꯔꯦ ꯏꯕꯨꯡꯉꯣ ꯅꯪꯅ ꯀꯥꯔꯟ ꯑꯃ ꯊꯦꯠꯇ꯭ꯔꯗꯤꯕ ꯂꯩꯕ ꯉꯝꯗꯕ ꯑꯣꯏꯅ ꯇꯧꯔꯗꯅ꯫ ꯖꯣꯅꯤꯅ ꯁꯤꯌꯥ ꯅꯪꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯦꯝꯕ ꯃꯤꯅꯣ ꯊꯨꯌꯥ ꯆꯥꯎ ꯁꯛꯇꯥ ꯊꯤꯌꯦ꯫ ꯖꯣꯅꯤꯒꯤ ꯋꯥꯍꯩꯗꯨꯗ ꯑꯍꯨꯝꯗꯨ ꯋꯥꯟꯊꯈꯩ ꯅꯣꯛꯏ꯫ ꯖꯦꯝꯁꯅ ꯖꯣꯅꯤꯁꯦ ꯁꯛ ꯐꯖꯔꯝꯕꯁꯤꯗ ꯃꯤꯒ ꯌꯥꯝ ꯅꯣꯛꯅꯔꯤꯌꯦ ꯑꯩ ꯁꯤꯗꯧꯔꯦꯗ꯫ ꯍꯦꯟꯔꯤꯅ ꯍꯥꯟꯅꯒꯤ ꯍꯪꯉꯣꯏ ꯃꯥꯟꯕꯗꯨ ꯑꯣꯏꯔꯗꯤ ꯃꯥ꯫ ꯅꯣꯡ ꯆꯨꯗ꯭ꯔꯕꯁꯨ ꯄꯨꯡꯃꯝ ꯃꯝꯁꯤꯜꯂꯛꯏ꯫ ꯁꯤꯗ ꯅꯠꯇꯅ ꯑꯈꯥꯛ ꯑꯔꯥꯎ ꯀꯌꯥ ꯑꯃꯁꯨ ꯀꯟꯅ ꯇꯥꯔꯛꯂꯤ꯫ ꯇꯣꯝꯕꯤꯅ ꯊꯥꯡ ꯑꯃ ꯄꯥꯏꯔꯒ ꯃꯈꯨꯠꯇꯨꯅ ꯇꯧꯔꯒ ꯏꯪꯒꯤꯠ ꯏꯔꯥꯡ ꯀꯌꯥ ꯑꯃ ꯇꯧꯔꯛꯂꯤ꯫ ꯑꯅꯤꯗꯨꯗꯤ ꯑꯗꯨ ꯎꯕꯗ ꯃꯁꯥꯗꯨ ꯅꯤꯛꯂꯦ꯫ ꯅꯤꯄꯥ ꯀꯩꯅꯣ ꯊꯥꯡꯅ ꯊꯤꯟꯒꯦ ꯍꯥꯏꯔ ꯑꯁꯤꯕꯣ? ꯍꯦꯟꯔꯤ ꯇꯁꯦꯡꯕꯗꯤ ꯃꯥꯁꯨ ꯁꯥꯏꯟ ꯂꯦꯡꯒ꯭ꯋꯦꯖꯁꯤ ꯈꯪꯕ ꯅꯠꯇꯦ ꯈꯪꯕ ꯁꯥꯔꯒ ꯉꯥꯡꯕꯅꯤ꯫ ꯇꯣꯝꯕꯤꯅ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯖꯦꯝꯁꯀ ꯖꯣꯅꯤꯒꯅ ꯀꯩꯅꯣ ꯃꯥ ꯍꯥꯏꯁꯦ ꯑꯝꯇ ꯍꯪꯉꯨ꯫ ꯍꯦꯟꯔꯤꯅ ꯈꯪꯕ ꯁꯥꯔꯒ ꯑꯗꯨꯗꯩꯅꯅꯦ ꯃꯥꯒꯤ ꯃꯅꯥꯛ ꯑꯁꯤ ꯐꯥꯎꯕ ꯍꯪꯉꯣꯏ ꯆꯣꯡꯂꯒ ꯂꯥꯛꯑꯣ ꯍꯥꯏꯔꯤꯅꯤ ꯂꯥꯛꯇ꯭ꯔꯗꯤ ꯊꯥꯡꯁꯤꯅ ꯀꯛꯅꯤ ꯁꯤꯅꯤꯗꯅ꯫ ꯖꯣꯅꯤ ꯃꯈꯨꯠꯇꯨꯅ ꯃꯉꯛꯇꯨ ꯃꯦꯠꯆꯔꯒ ꯑꯣꯏꯃꯥ ꯑꯩꯕꯨ ꯁꯤꯗꯧꯔꯕꯣ ꯇꯧꯔꯤꯁꯦ? ꯇꯣꯝꯕꯤꯁꯨ ꯃꯈꯨꯠ ꯃꯁꯥꯗꯨ ꯑꯗꯨꯃꯛ ꯁꯥꯏꯟ ꯇꯧꯔꯤ꯫ ꯑꯅꯤꯗꯨꯗꯤ ꯀꯤꯕꯅꯤꯅ ꯐꯝꯊꯔꯝꯃꯤ ꯑꯗꯨꯒ ꯍꯪꯉꯣꯏ ꯆꯣꯡꯕ ꯍꯧꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯖꯣꯅꯤꯅ ꯀꯩꯅꯣ ꯍꯦꯟꯔꯤ ꯅꯪꯗꯤ ꯆꯣꯡꯉꯣꯏꯗ꯭ꯔꯣ? ꯍꯦꯟꯔꯤꯅ ꯑꯩꯗꯤ ꯅꯍꯥꯟꯅ ꯆꯣꯡꯕ ꯂꯣꯏꯈ꯭ꯔꯦꯅꯦ ꯅꯣꯏ ꯑꯅꯤꯒꯤꯁꯨ ꯁꯔꯨꯛ ꯂꯩ ꯐꯠ ꯐꯠ ꯆꯣꯡꯉꯣ ꯊꯦꯡꯖꯤꯜꯂꯛꯑꯅꯤ ꯇꯔꯖꯥꯟꯁꯤꯡ ꯊꯣꯛꯄ ꯍꯧꯔꯛꯑꯅꯤꯌꯦ꯫ ꯖꯦꯝꯁꯅ ꯀꯩꯅꯣ ꯇꯔꯖꯥꯟ ꯌꯥꯝ ꯂꯩꯕ꯭ꯔꯣ ꯍꯥꯏꯁꯦ? ꯑꯅꯤꯗꯨꯅ ꯍꯪꯉꯣꯏ ꯆꯣꯡꯗꯅ ꯂꯥꯛꯄꯗꯨꯗ ꯇꯣꯝꯕꯤꯗꯨ ꯉꯛꯅ ꯃꯈꯨꯠꯇꯨꯅ ꯃꯀꯣꯛꯇꯨ ꯄꯥꯏꯔꯒ ꯉꯥꯎꯔꯕ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯔꯛꯏ꯫ ꯑꯗꯨ ꯎꯕꯗ ꯖꯣꯅꯤꯅ ꯖꯦꯝꯁꯇ ꯏꯪꯒꯤꯠ ꯇꯧꯏ꯫ ꯀꯣꯛ ꯄꯥꯏꯔꯒ ꯆꯣꯡꯉꯣ ꯍꯥꯏꯔꯤ ꯃꯥꯜꯂꯦ ꯅꯤꯄꯥ ꯀꯣꯛ ꯄꯥꯏꯌꯣ꯫ ꯑꯁꯤ ꯈꯟꯅ ꯑꯅꯤꯗꯨ ꯃꯈꯨꯠ ꯑꯅꯤꯃꯛ ꯃꯀꯣꯛꯇ ꯄꯥꯏꯔꯒ ꯆꯣꯡ ꯆꯠꯂꯤ꯫ ꯇꯣꯝꯕꯤꯁꯨ ꯁꯥꯎꯅꯤꯡꯅ ꯃꯈꯨꯠꯇꯁꯨ ꯊꯥꯡꯗꯨ ꯄꯥꯏꯅ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯑꯗꯨ ꯎꯕꯗ ꯑꯅꯤꯗꯨ ꯃꯤꯍꯨꯜ ꯄꯥꯏꯊꯣꯛꯈꯤꯗꯨꯅ ꯍꯣꯠꯇꯨꯅ ꯆꯦꯟꯈꯤ꯫ ꯇꯣꯝꯕꯤ ꯃꯈꯨꯠꯇꯨꯅ ꯉꯥꯏꯈꯣ ꯍꯥꯏꯅ ꯀꯧꯔꯤ ꯑꯗꯨꯕꯨ ꯑꯅꯤꯗꯨꯗꯤ ꯇꯥꯗꯦ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯅ ꯌꯨꯝꯂꯣꯝꯗ ꯑꯣꯏꯅ ꯆꯦꯟꯈ꯭ꯔꯦ꯫ ꯍꯦꯟꯔꯤꯅ ꯕꯥꯕꯥ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯅꯤꯁꯦ ꯀꯥꯔꯟ ꯇꯧꯔꯤꯅꯤ꯫
ꯃꯈꯣꯏꯁꯨ ꯑꯁꯤ ꯍꯥꯏꯅꯔꯒ ꯌꯨꯝꯂꯣꯝꯗ ꯑꯣꯏꯅ ꯀꯥꯔꯛꯑꯝꯃꯤ ꯑꯅꯤꯗꯨꯅ ꯍꯥꯟꯅ ꯌꯧꯔꯒ ꯖꯣꯅꯤꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯒꯦ ꯇꯧꯔꯛꯏ ꯖꯦꯝꯁꯅ ꯆꯦꯟꯁꯤꯜꯂꯨ ꯊꯥꯏꯅ ꯏꯃꯣꯏꯅꯨ ꯐꯥꯎꯕ ꯉꯥꯎꯔꯒ ꯆꯦꯟꯕꯗꯨ ꯀꯥꯎꯔꯕ ꯅꯪꯕꯣ ꯖꯣꯅꯤ ꯆꯞ ꯂꯦꯞꯄꯒ ꯑꯁ ꯇꯜꯂꯤꯍꯦ ꯅꯪꯁꯤꯗꯤ ꯍꯦꯟꯔꯤ ꯍꯣꯏꯁꯨ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯏꯃꯨꯡꯗ ꯆꯪꯂꯝꯃꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯁꯤꯜꯂꯛꯂꯕꯗ ꯃꯈꯣꯏ ꯄꯨꯟꯅ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯋꯥꯊꯤ ꯇꯧꯔꯤꯉꯩ ꯖꯣꯅꯤꯒꯤ ꯃꯄꯥꯒꯤ ꯀꯣꯜ ꯂꯥꯛꯏ ꯍꯦꯟꯔꯤꯅ ꯖꯣꯅꯤ ꯑꯁꯤ ꯅꯪꯒꯤ ꯐꯣꯟꯅꯤ ꯑꯩꯁꯨ ꯃꯣꯏ ꯁ꯭ꯋꯥꯏ ꯐꯣꯟꯁꯦ ꯄꯥꯏꯕꯒ ꯍꯩꯇꯦ ꯐꯣꯟ ꯄꯥꯏꯈꯠꯄꯒ ꯐꯣꯇꯣ ꯌꯦꯡꯕꯒ ꯐꯣꯇꯣ ꯀꯥꯞꯄꯒ ꯈꯛꯇꯅꯤ ꯅꯣꯏ ꯄꯤꯇꯥ ꯑꯣꯏꯔꯝꯒꯅꯤ ꯐꯣꯇꯣ ꯆꯣꯡꯊꯣꯔꯛꯏꯁꯦ ꯄꯥꯏꯈꯠꯂꯣ ꯖꯣꯅꯤꯅ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯤ ꯍꯜꯂꯣ ꯕꯕꯥ ꯍꯥꯎꯅꯦ ꯑꯩ ꯍꯪꯆꯤꯠ ꯂꯥꯛꯑꯅꯤ ꯁꯣꯝꯗ ꯅꯣꯏ ꯋꯥꯔꯗꯦꯟꯅ ꯀꯣꯜ ꯇꯧꯔꯛꯄꯗ ꯂꯣꯏꯔꯕꯅꯤ ꯑꯩꯁꯨ ꯆꯤꯟ ꯊꯤꯕ ꯇꯥꯔꯕꯅꯤ ꯖꯣꯅꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯕꯗꯒꯤ ꯃꯇꯥꯎ ꯑꯅꯤꯗ ꯌꯦꯡꯂꯛꯏ ꯑꯃꯨꯛꯁꯨ ꯇꯞꯅ ꯆꯤꯔꯣꯟ ꯇꯧꯔꯛꯏ ꯍꯪꯆꯤꯠ ꯂꯧꯕ ꯂꯥꯛꯀꯅꯤ ꯍꯥꯏꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯖꯦꯝꯁ ꯈꯣꯏ ꯃꯄꯨ ꯅꯠꯇꯦ ꯁꯤꯗꯗꯤ ꯃꯄꯥꯅꯤ ꯃꯥ ꯁꯤꯕꯒꯤ ꯃꯇꯥꯡꯗꯤ ꯀꯥꯟꯊꯣꯛꯑꯝꯃ ꯆꯥꯂꯅꯤꯄꯥ ꯍꯦꯟꯔꯤꯅ ꯖꯣꯅꯤꯒꯤ ꯃꯀꯣꯛꯇꯨꯗ ꯀꯣꯛ ꯂꯥꯎꯍꯜꯂꯤ ꯃꯤꯅꯩ ꯂꯥꯕ ꯅꯪꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄꯁꯤꯃ ꯖꯨꯠ ꯆꯥꯕ ꯋꯥ ꯑꯝꯇ ꯉꯥꯡꯗꯦꯍꯦ ꯖꯣꯅꯤꯅ ꯁꯤꯔꯤꯗꯨꯗꯤ ꯑꯥꯗꯗꯤ ꯑꯩꯈꯣꯏꯅ ꯕꯨꯠꯀ ꯂꯣꯏꯅ ꯊꯦꯡꯅꯔꯤꯗꯨꯗꯤ ꯀꯥꯎꯔꯕꯣ ꯖꯣꯅꯤꯒꯤ ꯃꯄꯥꯅ ꯍꯩ ꯀꯩꯗꯧꯔꯦ ꯀꯅꯥ ꯁꯤꯔꯦ ꯍꯥꯏꯕꯅꯣ ꯍꯦꯟꯔꯤꯗꯨ ꯁꯥꯎꯅꯤꯡꯅ ꯕꯕꯥ ꯖꯣꯅꯤꯁꯦ ꯁꯤꯅꯤꯡꯉꯤ ꯍꯥꯏ ꯇꯁꯦꯡꯅ ꯖꯣꯅꯤ ꯖꯦꯝꯁ ꯃꯃꯥ ꯃꯄꯥ ꯃꯕꯣꯛ ꯑꯣꯏꯔꯕꯁꯨ ꯑꯁꯦꯡꯕ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯕꯣꯛ ꯃꯄꯥꯃꯛꯇꯤ ꯅꯠꯇꯕꯅꯤꯅ ꯃꯁꯥꯗ ꯍꯩꯅꯗꯕ ꯑꯣꯏꯕ ꯀꯌꯥ ꯑꯃ ꯄꯣꯛꯂꯝꯃꯤ ꯍꯦꯟꯔꯤꯅ ꯍꯣꯏ ꯕꯕꯥ ꯍꯪꯆꯤꯠ ꯑꯣꯏꯅ ꯂꯧꯕ ꯂꯥꯛꯑꯣ ꯐꯣꯟꯗꯨ ꯍꯦꯛ ꯊꯝꯈꯤꯕꯒ ꯑꯍꯨꯝꯗꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯡꯗꯣꯛꯏ ꯖꯦꯝꯁꯅ ꯅꯤꯄꯥ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯌꯨꯝꯗ ꯆꯠꯇꯣꯏꯅꯣ ꯍꯦꯟꯔꯤ ꯇꯞꯅ ꯉꯥꯏꯈꯣ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯅꯣꯏ ꯇꯧꯕ ꯉꯝꯒꯗ꯭ꯔꯥ ꯖꯣꯅꯤꯒ ꯖꯦꯝꯁꯀꯗꯨ ꯃꯨꯟꯅ ꯌꯦꯡꯅꯩ ꯑꯗꯨꯒ ꯌꯥꯔꯦꯕꯣ ꯅꯪꯒꯤ ꯀꯗꯔꯗꯣ ꯍꯧꯔꯛꯑꯕ ꯍꯦꯟꯔꯤꯗꯨ ꯁꯤꯔꯤꯌꯁ ꯇꯥꯅ ꯃꯤꯅꯥꯏꯒꯤ ꯀꯣꯛꯇꯣ ꯆꯦꯜꯂꯛꯀꯅꯣ ꯐꯥꯒꯤ ꯅꯠꯇꯦ ꯌꯥꯝ ꯁꯤꯔꯤꯌꯁꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯖꯣꯅꯤꯅ ꯀꯩꯅꯣ ꯅꯪꯒꯤ ꯄꯥꯋꯔꯒꯤ ꯋꯥꯐꯝꯗꯨꯔꯣ ꯍꯦꯟꯔꯤ ꯃꯃꯤꯠꯇꯨ ꯈꯥꯟ ꯌꯦꯡꯂꯛꯑꯒ ꯖꯣꯅꯤ ꯅꯪ ꯉꯥꯛ ꯇꯨꯃꯤꯟ ꯂꯩꯕ ꯌꯥꯗꯕ꯭ꯔꯥ ꯌꯥꯝ ꯉꯥꯡꯅꯤꯡꯕ꯭ꯔꯥ ꯕꯕꯥꯁꯦ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯍꯥꯟꯅ ꯇꯥꯛꯈꯣ ꯖꯦꯝꯁꯅ ꯑꯁ ꯅꯣꯏ ꯑꯅꯤꯁꯤꯗꯤ ꯀꯩꯅꯣ ꯍꯥꯏꯔꯣ ꯁꯠ ꯍꯦꯟꯔꯤꯗꯨ ꯑꯀꯣꯏꯕꯗ ꯃꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯖꯦꯝꯁ ꯈꯣꯏꯒꯤ ꯑꯕꯣꯛꯁꯦ ꯈꯪꯕ꯭ꯔꯥ ꯈꯪꯉꯤ ꯀꯩꯅꯣ ꯑꯕꯣꯛ ꯀꯩꯗꯧꯔꯒꯦ ꯃꯥꯒꯤ ꯃꯌꯥꯁꯦ ꯁꯅꯥꯒꯤ ꯌꯥ ꯉꯥꯛꯇꯅꯤ ꯗꯥꯏꯃꯟꯁꯨ ꯌꯥꯎꯕꯅꯤ ꯖꯣꯅꯤꯅ ꯀꯔꯤ ꯌꯥꯁꯨ ꯁꯅꯥ ꯗꯥꯏꯃꯟꯒꯤ ꯌꯥꯒ ꯄꯥꯟꯕ꯭ꯔꯣ ꯍꯥꯏꯁꯦ ꯍꯦꯟꯔꯤꯅ ꯅꯪ ꯑꯗꯩꯗꯤꯀꯣ ꯃꯤꯅ ꯉꯥꯡꯉꯤꯁꯦ ꯍꯥꯟꯅ ꯇꯥꯕ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ ꯍꯥꯏꯔꯛꯑꯣꯀꯣ ꯑꯗꯨꯔꯣ ꯃꯁꯤ ꯂꯧꯁꯦ ꯑꯗꯩꯗꯤ ꯑꯁꯤ ꯅꯠꯇꯕ ꯁꯅꯥ ꯌꯥꯏ ꯀꯌꯥꯒꯤ ꯂꯩꯐꯝ ꯑꯕꯣꯛꯅ ꯈꯪꯉꯤ ꯍꯥꯏꯕꯅꯤ ꯖꯦꯝꯁꯅ ꯅꯪꯒꯤ ꯋꯥꯊꯤꯗꯨ ꯇꯧꯅꯨꯅꯦ ꯃꯐꯝ ꯑꯇꯣꯞꯄꯗ ꯌꯥꯏ ꯂꯩ ꯁꯅꯥ ꯂꯩ ꯍꯥꯏꯕꯗꯨꯗꯤ ꯂꯩꯒꯦꯔꯥ ꯂꯩꯔꯣꯏꯔꯥ ꯈꯔ ꯈꯟꯅꯕ ꯌꯥꯏ ꯑꯗꯨꯒ ꯑꯕꯣꯛꯀꯤ ꯌꯥꯁꯤꯗꯤ ꯀꯃꯥꯏꯅ ꯐꯛꯇꯣꯔꯤꯒꯦ ꯍꯦꯟꯔꯤꯅ ꯖꯦꯝꯁꯀꯤ ꯃꯅꯥꯗꯨ ꯆꯤꯡꯉꯤ ꯅꯪꯅ ꯈꯪꯕ ꯅꯠꯇꯦꯅꯦ ꯌꯥꯁꯦ ꯑꯍꯥꯞꯄꯅꯦ ꯑꯍꯥꯞꯄ ꯈꯪꯗꯤ ꯈꯪꯗꯅ ꯖꯦꯝꯁꯀ ꯖꯣꯅꯤꯒꯗꯨ ꯃꯆꯤꯟꯗꯨ ꯐꯩꯅ ꯅꯣꯛꯂꯒ ꯑꯣ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯍꯦꯟꯔꯤ ꯇꯞꯅ ꯑꯩꯅ ꯅꯣꯏꯕꯨ ꯃꯐꯝꯁꯤꯗ ꯀꯧꯔꯛꯏꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ ꯑꯁꯤꯒꯤ ꯊꯕꯛ ꯃꯌꯥꯝꯁꯦ ꯄꯥꯡꯊꯣꯛꯅꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯥꯔꯠꯇ ꯆꯠꯈ꯭ꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯀꯌꯥꯝ ꯋꯥꯒꯦ ꯑꯍꯨꯝꯗꯨ ꯀꯥꯏꯗꯒꯤꯅꯣ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯑꯒ ꯄꯪꯁꯥꯗ ꯁꯥꯏ ꯑꯗꯨꯒ ꯀꯟꯅ ꯅꯣꯛꯏ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯔꯗꯨꯅ ꯆꯥꯅꯕ ꯀꯧꯔꯛꯑꯝꯃꯤ ꯖꯣꯅꯤꯅ ꯃꯩꯁꯤꯗꯤ ꯍꯥꯟꯅ ꯖꯦꯝꯁ ꯈꯣꯏꯒꯤꯗꯣ ꯆꯥꯡ ꯇꯥꯗꯦ ꯃꯤꯠꯀꯁꯦ ꯏ ꯇꯥꯗꯧꯔꯦ ꯑꯩꯗꯤ ꯇꯁꯦꯡꯕꯗꯤ ꯃꯩꯗꯨ ꯃꯝꯃꯤꯕꯅꯤ ꯃꯈꯣꯏꯅ ꯍꯥꯟꯅ ꯑꯃꯝꯕ ꯊꯦꯡꯅꯔꯛꯈꯤꯕꯒꯤ ꯑꯅꯧꯕ ꯄꯣꯠꯁꯛ ꯑꯣꯏꯕꯅ ꯃꯁꯤꯗ ꯊꯣꯏꯅ ꯈꯟꯖꯤꯟꯗꯕꯅꯤ ꯑꯍꯨꯝꯗꯨ ꯊꯥꯏꯅꯒꯤ ꯃꯇꯧꯒꯨꯝ ꯀꯣꯏꯁꯤꯜꯂꯒ ꯐꯝꯃꯤ ꯖꯣꯅꯤ ꯆꯦꯞꯊꯔꯒ ꯊꯨꯝꯃꯛꯅ ꯀꯨꯞꯄꯤꯕꯗꯨ ꯊꯦꯡꯉꯤ ꯖꯦꯝꯁꯀꯤ ꯃꯀꯣꯛꯇ ꯀꯣꯛ ꯂꯥꯎꯅ ꯍꯠꯂꯒ ꯀꯔꯤ ꯍꯨꯔꯥꯟꯒꯦꯅ ꯌꯦꯡꯉꯤꯅꯣ ꯖꯣꯅꯤꯗꯨ ꯇꯞꯅ ꯆꯤꯔꯣꯟ ꯇꯧꯏ ꯃꯃꯤꯠꯀꯗꯨ ꯄꯩꯔꯒ ꯏꯪꯒꯤꯠꯀ ꯇꯧꯔꯒ ꯃꯣꯏ ꯁ꯭ꯋꯥꯏꯒꯤ ꯏꯃꯣꯏꯅꯨꯁꯤ ꯀꯌꯥꯝ ꯌꯥꯝꯕꯖꯥꯠꯅꯣ ꯁꯤꯗꯤ ꯌꯥꯝꯃꯤꯍꯦ ꯊꯨꯝꯃꯣꯛꯁꯤꯡꯁꯦ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯑꯇꯩꯒꯤ ꯅꯠꯇꯦ ꯃꯃꯥꯡꯗꯗꯤ ꯊꯨꯝꯃꯣꯛ ꯑꯃꯈꯛꯇꯅ ꯀꯨꯞꯄꯒ ꯊꯝꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯊꯨꯝꯃꯣꯛ ꯃꯌꯥꯝ ꯀꯨꯞꯇꯨꯅ ꯂꯩꯕ ꯑꯗꯨꯗ
ꯍꯥꯏꯔꯤꯕꯅꯤ ꯃꯤꯠꯈꯨꯅ ꯅꯪ ꯄꯥꯕꯒꯤ ꯈꯥꯖꯤꯡ ꯀꯥꯡꯉꯧꯁꯤꯃꯗꯤ ꯏꯃꯥꯅ ꯈꯣꯏꯗꯥꯖꯈ꯭ꯔꯦꯗꯀꯣ ꯅꯨꯡꯇꯤꯒꯤ ꯃꯇꯧꯒꯨꯝ ꯃꯅꯤꯡꯂꯣꯝꯗ ꯁꯣꯔꯣ ꯁꯣꯔꯣ ꯇꯧꯕ ꯂꯦꯡ ꯂꯦꯡ ꯆꯠꯄ ꯍꯧꯔꯛꯂꯤ ꯇꯤꯟ ꯃꯊꯛꯇ ꯃꯤ ꯆꯠꯄꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯑꯍꯨꯝꯗꯨ ꯌꯦꯡꯅꯩ ꯍꯦꯟꯔꯤꯗꯨ ꯆꯥꯛꯇꯨꯝ ꯑꯃ ꯄꯥꯏꯔꯒ ꯐꯛꯂꯥꯡꯒꯤ ꯑꯍꯣꯕꯗꯨꯗ ꯐꯠ ꯍꯨꯜꯂꯤ ꯑꯗꯨ ꯎꯕꯗ ꯖꯣꯅꯤꯅ ꯀꯩꯅꯣ ꯅꯤꯄꯥ ꯍꯨꯏ ꯂꯩꯕ꯭ꯔꯣ ꯀꯩ ꯂꯩꯒꯦ ꯁꯥꯒ ꯂꯩꯕ꯭ꯔꯕ ꯍꯦꯟꯔꯤꯗꯨ ꯃꯤꯠꯈꯨ ꯑꯃꯗꯤ ꯇꯣꯝꯕꯤꯗ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯅꯣꯛꯁꯤꯟꯅꯔꯒ ꯍꯣꯏ ꯃꯥꯅꯦ ꯖꯣꯅꯤ ꯆꯥꯛꯇꯨ ꯆꯥꯛꯈꯨꯝ ꯆꯥꯎꯅ ꯅꯝꯗꯅ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ ꯑꯗꯨꯒ ꯉꯥꯡꯂꯛꯏ ꯁꯥ ꯊꯣꯡꯕꯗꯨꯝ ꯌꯥꯝ ꯆꯥꯅꯤꯡꯉꯤ ꯀꯩ ꯁꯥ ꯂꯩꯒꯦ ꯍꯦꯟꯔꯤꯅ ꯋꯥ ꯉꯥꯡꯂꯛꯀꯅꯨ ꯍꯥꯏꯅ ꯏꯪꯒꯤꯠ ꯏꯔꯥꯡ ꯇꯧꯕꯒ ꯑꯃꯠꯇ ꯈꯪꯕ ꯅꯠꯇꯦ ꯃꯥꯅ ꯊꯣꯛꯄ ꯄꯉꯥꯡꯗ ꯉꯥꯡꯉꯤ ꯇꯥꯂꯛꯇꯨꯗ ꯐꯛꯂꯥꯡꯒꯤ ꯑꯍꯣꯕꯗ ꯈꯣꯔꯣꯛ ꯈꯣꯠꯄ ꯍꯧꯔꯛꯑꯝꯃꯤ ꯖꯣꯅꯤꯒ ꯖꯦꯝꯁꯀ ꯃꯃꯤꯠꯇꯨ ꯆꯞ ꯌꯨꯡꯉꯤ ꯀꯔꯤꯅꯣ ꯈꯟꯅ ꯍꯦꯟꯔꯤꯅ ꯆꯥꯛꯇꯨꯝ ꯈꯔ ꯇꯥꯔꯒ ꯂꯪꯈꯤ ꯑꯗꯨ ꯎꯕꯗ ꯖꯣꯅꯤꯒ ꯖꯦꯝꯁꯀꯁꯨ ꯂꯪꯉꯤ ꯑꯄꯤꯛꯄ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯍꯥꯏꯔꯛꯑꯝꯃꯤ ꯌꯥꯝꯅ ꯍꯥꯎꯕ ꯌꯥꯎꯏꯀꯣ ꯈꯨꯠꯊꯨꯝꯕ ꯀꯅꯥꯅꯣ ꯁꯛꯀꯛꯅꯤꯡꯉꯦ ꯖꯣꯅꯤ ꯃꯅꯥꯗꯨ ꯊꯥꯡꯒꯠꯂꯒ ꯇꯥꯏ ꯀꯔꯤꯅꯣ ꯍꯥꯏꯕ ꯂꯧꯁꯤꯟꯕ ꯉꯝꯂꯝꯗꯦ ꯇꯥꯗꯤ ꯇꯥꯔꯕꯁꯨ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯣ ꯃꯤꯔ ꯁꯥꯔ ꯕꯨꯠꯂꯥ ꯑꯃꯨꯛꯀꯁꯨ ꯉꯪꯂꯒ ꯑꯩꯗꯤ ꯊꯨꯡꯗ꯭ꯔꯤ ꯑꯩꯒꯤ ꯀꯗꯥꯏꯅꯣ ꯄꯤꯔꯣ ꯍꯟꯗꯛꯇꯤ ꯑꯅꯤꯗꯨ ꯀꯤꯈꯠꯂꯛꯂꯦ ꯍꯥꯟꯅ ꯐꯅ ꯊꯦꯡꯅꯈ꯭ꯔꯕ ꯑꯣꯏꯔꯕꯁꯨ ꯃꯑꯣꯡꯁꯤꯡ ꯑꯁꯤꯗꯤ ꯀꯅꯥꯅꯁꯨ ꯀꯤꯔꯣꯏ ꯆꯥꯛꯇꯨ ꯄ꯭ꯔꯞ ꯆꯥꯕ ꯂꯣꯏꯁꯤꯜꯂꯒ ꯑꯍꯨꯝꯗꯨ ꯐꯃꯨꯡꯗ ꯀꯥꯏ ꯍꯦꯟꯔꯤꯅ ꯏꯄꯥ ꯌꯨꯡ ꯍꯥꯜꯂꯨꯁꯦ ꯖꯣꯅꯤꯅ ꯐꯃꯥꯡꯁꯤꯗ ꯑꯗꯨꯝ ꯇꯧꯔꯣ ꯍꯟꯗꯛꯇꯤ ꯅꯪꯒꯤ ꯀꯗꯔ ꯐꯥꯗ꯭ꯔꯒꯗꯣ ꯑꯩꯉꯣꯟꯗ ꯆꯪꯂꯣꯏ ꯅꯍꯥꯟꯃꯨꯛꯁꯨ ꯅꯪꯅ ꯄꯥꯋꯔꯒꯤꯗꯃꯛ ꯑꯩꯕꯨ ꯁꯤꯔꯨꯕꯗꯒꯤ ꯍꯤꯡꯍꯟꯕꯤꯔꯛꯑꯦꯗꯅ ꯑꯗꯨꯒ ꯍꯟꯗꯛꯁꯨ ꯖꯦꯝꯁꯅ ꯍꯦꯟꯔꯤ ꯁ꯭ꯋꯥꯏꯒꯤ ꯕꯨꯠꯁꯤꯡꯁꯤ ꯌꯥꯝ ꯁꯥꯊꯤꯔꯝꯗꯧ ꯃꯥꯜꯂꯤ ꯍꯥꯟꯅꯒ ꯑꯝꯇ ꯃꯥꯟꯅꯗꯦꯅ ꯍꯦꯟꯔꯤꯅ ꯍꯧꯔꯛꯄꯗ ꯉꯥꯏꯔꯤꯌꯦ ꯉꯥꯏꯍꯥꯛꯇ ꯉꯥꯏꯔꯦ ꯍꯧꯔꯛꯀꯗꯧꯕ ꯅꯣꯏ ꯄꯥꯕꯁꯤꯁꯨ ꯄꯨꯔꯥ ꯃꯑꯣꯡ ꯑꯃꯅꯤꯀꯣ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤꯒ ꯁꯥꯔꯒ ꯊꯣꯛꯈ꯭ꯔꯅꯤ ꯖꯦꯝꯁꯅ ꯃꯥꯗꯤ ꯀꯩꯗꯧꯕ ꯀꯩꯒꯤ ꯁꯥꯔꯤꯅꯣ ꯍꯥꯏꯁꯦ ꯍꯦꯟꯔꯤꯅ ꯀꯩꯒꯤꯕꯨ ꯑꯣꯏꯅꯤꯒꯦ ꯆꯥꯟꯁ ꯂꯧꯕ ꯖꯦꯝꯁꯅ ꯑꯁꯦꯡꯕꯅꯤꯄꯥ ꯑꯁ ꯑꯩꯗꯤ ꯏꯁꯤ ꯐꯖꯅ ꯍꯥꯏꯒꯠꯂꯛꯇꯧꯔꯤꯗ ꯁꯣꯝꯗꯅ ꯇꯣꯔꯣ ꯇꯨꯡꯁꯥꯡ ꯌꯣꯁꯅꯥꯇꯣꯝꯕꯤ ꯑꯍꯨꯝꯗꯨ ꯃꯈꯣꯏꯒꯤ ꯅꯤꯌꯣꯝꯒꯤ ꯋꯥꯡꯃꯗ ꯆꯠꯂꯤ ꯍꯥꯏꯔꯤꯕ ꯊꯕꯛ ꯇꯧꯗꯅ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯗ ꯇꯥꯎꯔꯒ ꯂꯩ ꯍꯥꯏꯗꯨꯅ ꯄꯅꯤꯁꯃꯦꯟꯠ ꯄꯤꯔꯝꯃꯤ ꯃꯤ ꯇꯝꯅꯧ ꯀꯤꯍꯜꯂꯨ ꯐꯠꯇꯕ ꯇꯧ ꯍꯥꯏꯅ ꯆꯠꯂꯒ ꯅꯈꯣꯏꯅ ꯂꯕꯦꯔꯤꯌꯥ ꯅꯥꯔꯒ ꯂꯩꯔꯝꯕ ꯕꯨꯠ ꯄꯨꯝꯅꯃꯛ ꯑꯗꯨꯒꯤ ꯚꯥꯏꯔꯁꯇꯨ ꯁꯟꯗꯣꯛꯇ꯭ꯔꯤꯉꯩꯗ ꯅꯈꯣꯏ ꯇꯣꯈꯥꯏꯅ ꯂꯩꯕ ꯇꯥꯕꯅꯤ ꯑꯍꯨꯝꯗꯨ ꯌꯣꯠꯀꯤ ꯑꯆꯧꯕ ꯄꯣꯂꯥꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯍꯥꯞꯄꯒ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤ ꯃꯌꯥꯝꯗꯨꯒ ꯁꯣꯛꯅ ꯁꯝꯅꯕ ꯌꯥꯗꯕꯒꯤ ꯃꯑꯣꯡꯗꯅꯤ ꯃꯈꯣꯏꯕꯨ ꯕꯨꯠ ꯑꯇꯩꯁꯤꯡꯅ ꯍꯪꯒꯣꯏꯅꯕ ꯁꯣꯛꯅꯕ ꯌꯥꯗꯕ ꯑꯥꯏꯁꯣꯂꯦꯠ ꯇꯧꯅ ꯊꯝꯕꯅꯤ ꯌꯣꯁꯅꯥꯇꯣꯝꯕꯤꯗꯨ ꯅꯨꯡꯉꯥꯏꯇꯅ ꯑꯩꯗꯤ ꯂꯕꯦꯔꯤꯌꯥ ꯅꯥꯗ꯭ꯔꯤꯌꯦ ꯇꯣꯡꯁꯥꯡꯅ ꯅꯪꯅ ꯐꯣꯟ ꯌꯥꯅꯕ꯭ꯔꯥ ꯍꯥ ꯑꯩ ꯐꯣꯟ ꯕꯣꯏ ꯔꯤꯜ ꯇꯧꯍꯟꯅꯤ ꯍꯥꯏꯔꯒ ꯇꯧꯍꯟꯗꯕ ꯅꯠꯇ꯭ꯔꯥ ꯐꯩ ꯅꯪ ꯌꯦꯡꯉꯨ ꯌꯣꯁꯅꯥꯇꯣꯝꯕꯤꯅ ꯅꯐꯥ ꯀꯅꯥꯒꯤ ꯔꯤꯜ ꯅꯣꯏꯒ ꯆꯠꯂꯨꯕꯩ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯉꯁꯤ ꯇꯥꯔꯤꯕ ꯗꯁꯥꯁꯦ ꯄꯤꯛꯇ꯭ꯔꯨꯅ ꯇꯥꯅꯤꯡꯗꯕꯅ ꯅꯥꯀꯣꯡꯁꯤ ꯏ ꯇꯥꯔꯦꯗ ꯑꯩꯅ ꯏꯁꯥꯁꯦ ꯂꯥꯡꯇꯛꯅꯔꯦ ꯇꯣꯡꯁꯥꯡꯗꯨ ꯁꯥꯎꯅ ꯁꯝꯐꯥꯕꯤ ꯁꯦꯀ꯭ꯔꯥꯛꯃꯦꯟꯗꯨꯔꯥ ꯄꯤꯛꯇ꯭ꯔꯨꯅ ꯇꯨꯃꯤꯟ ꯂꯩꯌꯣ ꯌꯥꯝ ꯂꯥꯡꯉꯗꯤ ꯊꯥꯗꯣꯛꯑꯔꯣꯏꯌꯦ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯊꯥꯗꯣꯛꯅꯤ ꯍꯥꯏꯕꯅꯤ ꯖꯣꯅꯤ ꯈꯣꯏ ꯐꯃꯨꯡꯗ ꯇꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯖꯣꯅꯤꯅ ꯁ꯭ꯋꯥꯏꯒꯤ ꯕꯨꯠꯁꯤꯗꯤ ꯌꯥꯝ ꯊꯤꯅ ꯂꯦꯝꯃꯤꯅ ꯇꯨꯃꯤꯟ ꯂꯩꯌꯦ ꯌꯥꯝ ꯀꯟꯅ ꯇꯝꯅꯔꯛꯇꯦ ꯍꯥꯏꯕ ꯍꯦꯟꯔꯤꯅ ꯇꯝꯅꯅꯤ ꯉꯥꯛꯇ ꯉꯥꯏꯔꯦ ꯅꯥꯊꯤ ꯅꯌꯨꯡꯒ ꯃꯊꯣꯡ ꯃꯔꯝ ꯈꯪꯂꯣꯏꯗꯕ ꯌꯨꯝ ꯊꯤꯜꯂꯣꯅ ꯇꯧꯔꯛꯇꯣꯏꯕ ꯖꯦꯝꯁꯅ ꯉꯥꯏꯈꯣ ꯇꯨꯃꯤꯟ ꯂꯩꯌꯣ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯍꯦꯟꯔꯤꯅ ꯑꯣ ꯄꯥꯕ ꯊꯣꯛꯈ꯭ꯔꯦꯗꯅ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤ ꯁꯥꯕ ꯀꯩꯅꯣ ꯍꯥꯏꯁꯦ ꯑꯋꯟꯀꯤꯔꯣ ꯉꯁꯤꯁꯨ ꯆꯠꯇꯣꯏꯕ ꯖꯣꯅꯤꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯒꯤ ꯊꯕꯛꯇꯣ ꯍꯧꯔꯁꯤꯗꯅ ꯑꯍꯨꯝꯗꯨ ꯌꯥꯝ ꯇꯞꯅ ꯍꯧꯒꯠꯂꯛꯏ ꯍꯦꯟꯔꯤꯅ ꯖꯣꯅꯤ ꯅꯪꯅ ꯈꯔ ꯄꯤꯛꯑꯦ
nang chalo Johnny na siya pikpa kaina hey sakta thi nang ming silam ti na sakto Johnny du yam tapna mitku gi famung dur changlei kangkhan du yam tapna hai dui aduga mon gi nakanda marga yadu leivra haina koiti thi iba leiti Henry na bajana yengo leiramni ahapani magi do tanjadu da mamna mambaga mitku du akiba fangna maya du higalei Johnny ngai hak tu da lawai sat khre pakhatna I haina sor thingbudauna thorei aduga aswaida Henry khoi manak yauraga lekthare Henry tapna Johnny tabro nai na kursi tabro Johnny kaidorage James na makuk tu da kaksi halu mage sigi paktaru se tau no habi adimi kadar father tancha sai sukangge chati sukangge Johnny du mamit fat fang thorei aduga lang hi fajana poti manung dali hore man ngang idu Henry ga James ka karino haina yengnari ain haidi yadu yanung dali hore haiba asidi lokthok traba male James na wa se lurida aduna di kamai tawnya Johnny na khut thinjilaga adum lokthok se yani Henry na ya aduna farani kana thingjin doi wa Johnny na ai ngamoi ko masigi de James su adu mangai ai su ngamoi hai ursini Henry na adu di nuina pan lokthok toira oh amari leide he kaino kamai no Henry na ekoi hungi manungda khwai khut pikpa duna tawhalasi yaraba Johnny makutu yengi ahum du de man masadu khara pikpaga wakhal nungaitre ahummak makut singdu loi tingthoga macha khali Johnny mamitu lauthoga maya higal e imai kaino side Henry ngakna kaino ai khuchiti soiramaga leiramene mayam tu dagi khwaidagi khutpik padi Henry ni ichap khai soiramba khut hek bandana leirami man hanagi fajava adugi wakhaldani atum leivani Johnny na mu makut masagadu bubu lau khilerambani James noklaga ai swaide nutiko khaluraga sum nokding lak tore Johnny na oi sabi lao dana sanagia salasi Henry tu peri torukle aina tha asudra popo pancha hek man khai kadi ru tori mata wasina ai di penjai he tan kisuki Henry mikhu gimnakta changsilai aduga makutuna haifet mayadu chingtharaga yenglubada langtik langaga mangan ama mit ka thakai kapthorai James na hai numitwe Henry tapna maya higalaga numit na tie diamond ne ahum tu yam harauna munoi Henry makutu mikhu ge maya da thingjilaga fakna batawi adubu ngamlamde koino yati kamai tawni side Johnny na tiki holo aduga maya do karapagane nakutu thinjin hawo hangoi lava osa sarkano aigi khuchina tupthi batura nangna pamsia ha Johnny na kaidau tuptoiba ai togise asi hairaga changsilaga tiki holi mitkhudu mayadu tumna hikalai tanjadu da Johnny na makutu fathinjili aduga mitkhuna kaklauna chikpada Johnny ngahak tandan pai kanna lauge torpada Henry na machindu meli James na makhongdu pai aduga mapana thangdorei Johnny China du kanna khangi amadusu kanna mensili mapikadu ororo tare tupamakti tuphaudre adubu yamna nakre ai khut ken khre ai khut yaudre Henry na ken fawdi ken haudre dana aina haidra tawroi sena phare ni hujukti tanjadu da nakandagi but kharana tamnaba hurai akibu khonjelda kappalaw kaya tawrai Johnny ngaktu da kiwa faudre China duna James yamkina nipa hore Johnny du sauna tikatana chirei napa thorai masagi butsa yam tamna ningbrai buko ngasi chaini somdasu but masendu aina haidra moikise kainam tawena ngak lerga tamna sena but amasu laurai na thole bro tamna ninga tamna ning tokani napa kanana modol hi chindodi
Johnny tu sauna navaga Henry tu ta pairaga but marakta langsindui ki torai. Henry ga James kana kaino hangoi nasano phare sira. Henry na minai ai ga si laktan lang ki tawine nang ibo ngasi soira ko nang moi chai ni. Johnny na ai na nariva sidi noi na khambana te. Henry na tumin leyo toro khoyam ta thiruse chance le ti bo kadar tawraga ekhoi kana buyam lau yani bo. Johnny du maya hikalaga ai di mai sai ma kauraga sana lupa mem purga art paire sakige. Henry na ibo akoisu uru ungkai pangkha pai bido khar nai rakani samlang du uridana. James na o but koi hodaba aina da sa tara poire fare noi de hingau ko ai lekak sang khrage. Johnny na hai kem to wanu ne nangi but nupi ama semi doi ni ne